Security the attack toruk labadi khut hangani mahusagi phibam hanjilaktriba fawba operation chathagani DGP ta asigi amadagi hauraduna Manipur gi anauba DGP gi thopuruk liba Mukesh Singhana Kangpokpi Senapati amadi Imphal East District Police Headquarters sing da satuna district sing asigi rank and file da leiba police personnel singa mifam pangthok tuna law and order gi phibam review tawkhraba matung ngarang Bisnupur amasung Churachandpur district ki Police Headquarters sing the Susatuna, Housing Zathariba Security Operation Yauna, IDP Sing Bu, Kundalita Hananami Tawagamasung Law and Order Gi Pivam Sing Review Taukre. Kongchada Sida DGP na Kulai Bible member Sing the Akanbu warning Tauraduna, Operation Gitabakta Police Personnel Sing na Hen Mangjil Tagadavani, Kanagumba Sing na Kulai Paiduna Lobu Makuta Paisin and Navakonaraglabadi, Makoi Matakta Akan Batabak Lokalagani. Koibu logi matung ina mayag nagadabani khulai paiba sing phagat kadabani kanaguma sing nai khoi da nongmai kablak labadi isa ngak thok oina handuna kap kadabani amasung Manipur da mahusa gi phibam halaktriba fawba mangjal tha na operation sing sathagadabani haibagi pautak sing pikre kongchad asigi manung sanna DGP na army CRPF amasung AR gi mahut sinba makok thongba officer sing amasung CSO gi mihut sing gasu mifam pangthokhi DGP की फम पुरुपदगी आहान बोय न सतखिबा सुरचानपुर की खोंगसत्ता आर्मी अमसुंग पैरामिलिट्री के ऑफिसर सिंह न डिस्ट्रिक्ट असिदा लैरिबा सिक्योरिटी की फिबम अमसुंग सथरिबा ऑपरेशन सिंह की मतंग द पाउदमखि मणिपुर द तंगदु लेताबा हंजलहनबगी दमकता सिविल सोसाइटी सिंह नसु मांगजिल थान थोरक्तुना फुरमसेल की मरकता खुद थोकनदुना लैरकपा खेनबा सिंह लहेंदनबा होनगदबनी अरानबा पाउना उंखतनबा थोहलक्तनबा पुलिस की माइकेदगी सोशल मीडिया की प्लेटफॉर्म सिंगना अरानबा अमसुंग मफम फोंगदोरकपा थिंगनबा कुपना येंगसिल्ली हाइनसु फोंगदोखि डिस्ट्रिक्ट पुलिस अनी के ऑफिसर सिंग पांगथोखिबा मिफमदा हौजिक फावदा हुरानखिबा खुचु खुलाई सिंग की मनुंगदगी चादा हुमजा रोम फागतले लेमोरिबा सिंगसु मांगजिल थान रिकवर तौननबा होनगदबनी हाइबगी पौताक पिखि पुलिस ना काउंटर इंसर्जेंसी ऑपरेशन अमसुंग एंटी ड्रग ऑपरेशन सिंगदा मरुओइना हक्सिन बमिनियंग थंगदबनी हाय बगलोइना इन्वेस्टिगेशन की थबक यांगसिल हनबगलोइना SIT की केसिंगसु अत्यन मतमदा डिस्पोज तौनना होनगदबनी हाइबगी पौताकसु पिखि FNCC की वार्निंग कुकी नार्को टेररिस्ट सिंगना चथरकपा मथोंग होक्तब थबक की मायोक्ता फुटहिल्स नागा कोऑर्डिनेशन कमिटी ना इकोनॉमिक ब्लॉकेट अमसुंग नन कोऑपरेशन की संगसिलकलीब खोंगजंग लनाई मियोई खरना मसिबु कायहननबा तंगाई फदबा पोलम सिंग सप्लाई तौबगी रिपोर्ट फंगले हारी थौंग असि नागा फुरुपना अमत ओइना लेपलीब खोंगपम अमसुंग फुरुप असिगी अपामबगी मायोक्तनी हायरदुना नागा बॉडी सिंगना लौखिबा वारेप की वांगमदा कनागुमना थबक चथरकलबदी मसिगी टेक्जाक मसाना पुजगदबनी अमसुंग असिगुम्बा मियोई सिंगी मथक्ता मतिक चाबा डिसिप्लिनरी एक्शन लौखलगनी हायरी लांजनरिबा नागा मिसम चामगे यांखैरोंगी चाना थंगनबा पोलम सिंग तेंगबांखरे कांगपोकपी डिस्ट्रिक्ट की मखान खुलदा लांजेलक्तुना संगजफम लौरकलेबा डिस्ट्रिक्ट असिगी मनुंग चनबा कोनसा खुलदगी यावना नागा की खुल खरदगी IDP चामगे यांखैरोंगी नोंगमदा तंगाई फंदना चंगदबा याद्रबा चाना थंगनबा पोलम सिंग नेटिव पीपल्स कमिटी मणिपुर NPCM ना तेंगबांग खिबगा लोइनाना लांजेनरिबा सिंग यावना मखान की खुंजा सिंगबो लेमना लायेंगबगी केम अमसु पांगथोखरे ngarang tengbang pikhiba amasung health camp pangthokkhibagi matangda committee asigi convener asang kasar na hai makhan khulda relief camp hangduna sangjafam lawrukliba IDP sing asi handak kuki militant sing na chathrakliba terrorist ki thawung sing na Kangpokpi district na koliba Kalapahar da leiba naga sing yauna konsa khul gi naga misam sing yauri kuki militant sing gi mathong huktaba thawung asi committee na thamoi sok na nungaite maramasina committee na yellow furuf sing punsin daba yade amasung kandaba yade haibigi wakalon da chana thangnaba polam sing asi tengbang ba lakpani IDP sing su wakal son thabigino amasung isu mayamasi yellow furuf sing punsin duna amata oina thengnamina duna mai paktaba yade haibigi saktam utpa oina tengbang bani Manipur da thokliba irang sing asida laingak asina karigumba thabak amatta lokalaktabana misam miyam wa na khanglibani haike khan khul ge chairman Siliangbo malangmai na hai
Committee gi miyoi singna laktuna IDP singidamukta chana thaknaraba polam sing tengbang birabasi hainingai leitana nungai amasung Jenims ki doctor amadi nurse singna layeng biriba sisu nungai ba fawi khul asida changjafam lauriba IDP sing amasung konsa khul khaktagi misam sing nate kuki khulga naknana leiba naga khul kharagi miyoi singsu yauri haiki ngarangi tengbang polam sing aduda cheng hawa yerum thau tilho amadi achapo na singba singsu yauri India lengakna khunggangi miyam da sel phangba thabak pinanabagi pandam da hawdorkhibadagi Manipur da su chanaragliba MG Narega gi makha da job card paiba singna mathau tawa thabak sing satharakpada yariba makai tutorial amasung miyam na chanariba lambi mapan da hauba uwa maruwaina mahi sabya ba haira gi pami sing yanthat piganu haina appeal taunarakli Thabasigi matang da Imphal East ki Moirang Kampu GP ki Ward number 3 gi Moirang Kampu makha lekai da leiba Moirang Them Brojen kauba Manipur lenga ki thabak tagi potharaba miyoi amana phongdorukpada tha sigi manga da laibak sin mathungna World Environment Day pangthokkhibagumna Manipur gi mafam kaya da su numit asigi thauram pangthoknakhi koibagi febum kahendana ngak senna thamnanaba wafam kaya puthoknaduna khana nainakhi amasung uwa sing thaki adubu numit asigi thauram pangthokhiba numit marini surakpada tha asigi mapan gi ayuk pung 10 dagina 13 fawgi marakta mahaki mayum mapada turel khongban lomda hauba boroi pambi ama mayai khangtatta yanthat piramle hairi boroi pambi asi khakta natana hayai pambi amasung yanthat pirambaga loinana khongnang pambi amagi masasu loinamak masa thadok piramle hairi maramasina job card paiduna thabak suriba singna yariba makai lambi mapan da haurabasu miyamna chathok chasin tawriba lambi da akai ba pidaba uwa maruwaina mahei pan ba hairagi mapung pharaba pambi sing yanthat piganu haina appeal tawrukli thabadagi su hauraduna mapung mari pharga mahi saraba lambi mapan da hauba hairagi pambi singi matang da mari leinaba authority nasu yariba makai asikuma makal gi pambi sing manghandanaba mityeng changhaningbagi apambasu phongdorkli Laingakna nurse lawda COVID warrior singda khudongchaba hana pibiu COVID 18 COVID-19 laichat ki matamda DPC pangthok tuna tangkak ahum thokna laingakna contract basis ta hapkhiba apunba nurse chahunga supna mapan bu laingakna amuk hanna hingat hanbiu amasung nurse lawda priority PBU haina COVID Warriors Association ki Executive Secretary Wahengbam Soniana phongdokre ngarang nungthil press club ta pangthokpa pawgi mefam amada wafam asi phongdokladuna mahakna makhata na hai Health Services na COVID-19 gi matamda kumja lising ani ga kunda DPC pangthok tuna proper channel da tangkak ahum da contract basis da nurse chahung ga supna mapan lawki mi amaga samnaba yadaba yumlon naba fawba sambal khajinnaba imung gi miyoi fawba supna samnaba yakidaba matamatuda nurse aikoi na thawai khubak ta haptuna frontline warrior oina ithau pangthokhi Phamung chahum laiba COVID Care Center da kathokpaga loinana miyamgi punsi kannanaba thodang lawki me ahum sok lisingani ga kunma thoida Health and Family Welfare Ministry na thokpa cherol da nursing lawrukpada COVID warrior singbu thaupi nanaba khangalakhibaga laikre amasung wafam asi cabinet mifam nasu khanakre Prime Minister Narendra Modi nasu namitsa manidagi tadana COVID ki mathau pangthoklabadi recruitment da hanba priority pigani hai nasu phongdokre nurse chahunga supna mapan asi namitsa mani henna COVID ki duty pangthokraba ngaktani maramasina Manipur laingak na makoibu hingat hanbiu laingak ki thabak tanagadabasu S bar oi ba yawnare maramasina lawkhiba thodang sing ningsing biduna laingak na nurse lawbada khudongchaba PBU haina phongdorkli Next Gen Foundation ki competition pangthoklagani Thawal gi Next Gen Foundation na sinduna lakliba August 2 da pangthokni haina thorang lamba ahum suba state level mathematics and science competition adu tha sigi mapan nongmaijing numita oina pangthoklagani haina foundation sigi secretary KH Herojit Maitai gi cherol amana phongdorkli Free I camp pangthokre anok yenthokre
Moirangi ex-MLA Prithibiraj Mairembamgi mityeng makhada nomagi oiba lemna mit layeng bagi kempang thoktuna anok yen thokpagi thorom arang ibudok thangjing ngang khalaikai haraubung da pangthokre. Thorom aduda Moirang AC gi manungda leiba miyoi sahum yangkai henbabu lemna eye testing tawbuga loinana mathau taba hidak langthak singsu lemna phanghanki. Thorom sigi mari leinana ex-MLA Prithibiraj na phongdokhibada mit nungai tabagi awaba mayoknariba miyoi singbo awaba kokhananaba haukiba February 10 dagi hauduna Moirang AC gi tongan ba mafam singda lemna mit layengba amadi anok yanthokpagi thorum paring naina pangthoktuna lakle. Thorum sida sahi homfu gi mathakta leiraba ahal singda lemna anok phangali ngaudonggi anaba leiba thengnarabadi mamal laudana operation pangthokani loinana makhata nasu AC asigi mafam kayada KMC pangthokhigani hairi. US Navy na India masa taramari kanba ngamkhre. India gi firal thetpa merchant vessel ama Oman gi samudra mapanda yaraktabadagi kangau naduna leiringaida US Navy gi haithoi singthoraba singna vessel adugi miyoi taramari maipak na kanba ngamkhre hairi. Engine yarakta Oman gi samudra khongbanda lairakhiba India gi vessel adu Virat 1 haina ming thonba vessel amani haina masak khangkhiba loinana Oman gi ising gi saruk singda honduna chatlingaida yarakidabani hairi. US Navy na samudra khongban gi mari lainaba singda section nanaba khangan khiba loinana lopkadauraba jahaz adu mai pakna kanduna India masatara mari gi punsi kanba ngamkhibani hairi. Oman gi authority amasung manakta leiba vessel singnasu rescue operation da mating pangki haina phongdokli. Indo Bangladesh ngamkhai paringda sambal khawagi thabak thinthar khibasi achauba soiba mani Himanta Biswa. Assam Chief Minister Himanta Biswa na Indo Bangladesh ngamkhai paringda sambal khawagi thabak thinthar khibasi achauba soiba amani haina phongdokhiba loinana ngamkhai paring sambal khabagi thabak thinthabana state kayada demography ke ahong balakhaliba asigi matangda nungnangba phongdokre. Himanta Biswa na hai West Bengal, Assam amasung Tripura yauna ngamkhai paringda leiba state singda security ke thabak thoram sing paikhatpada thong manana paikhat kidabasi asoiba amani kumja lising magasama pal marfu manga gi matungda Assam Bangladesh ngamkhai paring sambal khaba horkrabasu atopa state singda ngamkhai paring sambal khaba gi thabak thintha duna lakhibani. Meghalaya, Tripura amasung West Bengal da ngamkhai paring sambal khaba gi thabak thintharakpana ngasidi demography gi ahongba chauna lehelakle haiki. Mahakna makha taraduna ngamkhai paring sambal khadabna sahi kaya aina yadaba mawongda chathok chasin tauba yahanduna lakhi adubu ngasidi laingakna ahenba mining thamduna honarpadagi Meghalaya da ngamkhai paring sambal khabagi thabak chada marfutara Tripura da chada humpu loiselakle. Mizoram da su sambal khabagi thabak paikhat pahore. West Bengal da sambal khadana lairiba kilometer chanipan rom sangba mafam asida su sambal khabagi thabak paikhat akre. Khongthang sing asina demography ge ahongba makhata na lahelaktanaba honabada chauna mateng oirgani thajai. Union laingakna demography ge ahongba laklibasi yengsinnanaba committee amasu semkrabani. Ngamkhai paringa naknana leiba mafamda citizenship ki scrutiny tawduna mito masak khangdok laga demography ge ahongba laklibasi yengsinnanaba honari haiki.